ꯈꯨꯔꯨꯝꯖꯔꯤ ISTV की मणिपुरी पाव मियंग ताबीबा पुनमपु तराम नौचब गलोइनना हजिक अहानबद मरुवे पाव पिजरी बॉर्डर पिलर की चयनब लैरिब मखै बॉर्डर फेंसिंग तौब यारोइ हाइना हाना चीफ मिनिस्टर ओरंबा CLP लीडर ओइबो बिना हाइख्रे हजिक मपुंग ओइबा पाव सन पिजरी बॉर्डर पिलर की चयनब लैरिब मखै बॉर्डर फेंसिंग तौब यारोइ हाइना हाना चीफ मिनिस्टर ओरंबा CLP लीडर ओइबो बिना ngasi कांग्रेस भवन पांथोकपा पाउमिसिंग उनबद फोंदोखरे कांग्रेस की MLA अमदी MPCC की थौपुब कया यावना पांथोकपा पाउमिसिंग उनब अदुदा महाकना मखातान हाइखिबदा इंग सोक लिसिंग अमगा चमापन हुंफुतरेट की मार्च की तांग 10 दा भारत सरकार अमदी म्यांमार सरकार ना बाउंड्री की मतंगदा लैखिबा यानबगी मतुंगिना मणिपुर अमदी म्यांमार ngamkhigi saruk अमुक हन्ना सर्वे तौबा अमसुंग डिमार्केशन तौननबा मणिपुर सरकार ना सिनबियु हाइखि ngamkhai gi chainaba laiba makhai boundary fencing tawba yaroi haina Congress party na center da taksili haiki Government of India ki Ministry of External Affairs aduga madugi mari lainaba concerned Survey General of India yauna Manipur ki praja singda confusion amal lairiba se Myanmar ki government se sungsoi soina yagani noidagi so khoi lam pamte akhoi gi lam su mangba yaroi haidana re-survey tauba demarcation tautoga madudaida local residents stakeholders state government su fully involved tawraga re-demarcation tauba re-survey tauba aduga madu mai tawraga manipur praja sing gi wakhanda lamang khradra haina singnari base masima praja sing da lairiba singnaba confusion se masi sengtok pa aduga akhoi gi lamsu madudai da sap saba akhoi gi lamsi inchi mu mangdre haiba matam du da boundary pillar hujik yungi ba khotli ba se masi chumbra chumdabra kai buk chumi chumde si madu tohon biu mahak na makata na haikibada citizenship amendment bill inglising ni gatara taru chanahanba Congress party na yaba ngamloi madugi mayokta laigani haike Manipur da hojik tongan ba isu kayagi waroishin purapang ngamdana lairiba asigi chap chaba waroishin purapang yanana ba hadak pangthokadoriba nongju mifam ase numit nini khak pangthokpagi mahutta yamdrabada numit tarit ni dagina tarani fawbadi pangthokadabani haike Manipur University ki Vice Chancellor AP Pandya ase mahairoi amadi oja singna yadrabanina masi sindokhibana fare Vice Chancellor ama sindopabu kayam yamna luba thabak no hangki State government na liaison tobiraga laik tamdadna academic calendar career bhowa sahi amasigi mang pa yabagi lairiba phibam se short tobiu sigi wane wari sanaraga yagadra pendaba lairiba shastra ki sangstan organization mayam adagi teachers association manung dadi ahoba mayam leire hai madu akhoi panning de mi gi personal oiba mayam do panning de ba wari sanarga lotion ba yadaba kari lei wari sanarga lotion bigera last option da upai leitraga akhoi adu khudomi thinna xyz hapu haibana teba vice chancellor ama replace tawbasibu kari aruba kari leigadageba amaromda क्वाथादगी इम्फालदा प्रेस मीट पांथोकपा लाखिबा क्वाथागी खुंजासिंगना फोंदोरपदा हानगी असेंगबा बॉर्डर पिलर नंबर मरफुगा माथोय असिना लैरंबा मफम अमदी नौना मणिपुर रोमदा चंगसिलक्तुना युंगसिलक्लिबा बॉर्डर पिलर नंबर मरफु माथोयगी ओइरिबा फिबंगी खेनबा दु मरिक चुमना थमलखे हानगी मफमदगी अनौबा मफम असिना असि फावबदा पुन्ना स्क्वायर किलोमीटर अहुमलोमनी हाना बॉर्डर पिलर नंबर मरफुदगी मरफु निथोय फावबा चुमना चलंबा बॉर्डर की लाइन अदु बॉर्डर पिलर मरफुगा माथोय असिना मणिपुर रोमदा नौना चंगसिलक्लगा युंगसिलखिबदगी हारिबा स्क्वायर किलोमीटर अहुमगी लम असे मांगदौरिबनी हारिबा मोंग असिदा बॉर्डर फेंसिंग खाखिबा तारबदी मणिपुर की लम असे भारत सरकार ना म्यांमार दा पिथोखिबगा चप मानरगनी हाइबा वाफम थमलखे कोंथौजम केंद्र की
manungda leiba Social Development Organization Foijing Chingning na sinduna Foijing Chingning Community Hall Council amadi Board na logba Class 10 amadi Class 12 parikya da mai paklaba mahiroi sing amadi sana khonabada thoidok hendokna mai paklaba sanor singbu okpugi thorom ama pangthokre thorom aduda Konthongsom Kendragi MLA Dr. S. Ranjan Foijing Chingning Khulm Committee gi N. Maniram Mitei Nambol Municipal Council gi Councilor Kayasu Saryaki MLA Dr. Ranjana Hauziki Matamda Mahiroi Singna Mahi Unithina Tambada Punging Changduna Lamdam Asi Chokotnaba Honagadam Haiki Loina satra apa hujung class 10 tapi basing sing tarang itu tadi saya pun mengajar itu ini saya pun mengajar terus kalau tahu ya mungkin kita harus sedang membuat terus sih kita harus pun tak prepare atau hold those well tidak satra apa yang saya sing apa ready later apa jadi tentu masalah hidup ini Pau gi marak thana aten bebreng tan longzari Winkies mini Swiss roll ang bulak laba. Pum nama slow motion na dumoy. Punsibu Winkies am tadi piu dana. Papa, quick zone gidi tatatis college di. Mamal suma pang kuding jam manek yo suma ngaro pista salabni na. Ado suma takta super link footing gi offer me amon piri sidi. Tas electric rang no sin bagum na yo tisin bayar. Dudi sanagi mohut yang na sin bayar andre. Nati chat lagi ba? Please ay chat lagi ba? Election ki matam loy krabadi adu tuma amu unaw phangaro Asum tawna mango season na chat krabada adum haina Winkies mango Swiss rolls adum phangaro khangedana Modi University, a leading women's university of India with 28 years of experience in women's education, organizing a career seminar by renowned academicians and career planners on 7th of July 2018 at 11 a.m. Hotel Classic, North AOC. For free registration, contact 70850575001 or 971993334. As a fresher, need ta select wasi khara wabo ina khali adubu aina kometa chalur batungda oza singi well experience amadi teaching methods tagi confidence funky amasung need ta live ina thoki future experiencing da haizaning badi need rate tawge harabadi hard work dedication and confidence level maruta amasung coaching institute ki matang da recommend tawjo harabadi I think Comet is the only one. I am proud to say that I am a student of Comet. Winkies mini Swiss roll ang bulak laba. Pum nama slow motion na dumoy. Punsibu Winkies am tadi piu dana. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. A magic mix of chocolate and vanilla marble cakes from Winkies, the cake specialist. Nati chat lagi ba? Please ay chat lagi ba? Target ki season na loy krabadi adu di ma amu hana unab phangaro asum tawna mango season na chat krabada adum haina Winkies mango Swiss rolls adum phangaro khangedana. My name is Kiwangong Riamai and I cracked NEET 2018 ST topper in Manipur. In order to crack such exam, we need the help of teachers and parents. And Comet is the one who guide me through thick and thin. Well experienced oiba oza singi guidelines duna. Ay ngasi NEET 2018 se top tawba ngamjabani. Oza sing se yam helpful oi. They always call me and ask me my weaknesses even through phone. Adugi damakta oza sing bo yam karakter. Lastly, I would like to say that I'm a proud Cometians. Break itung da mayam bataram longzari hasing makata paus pizari World Environment Day ga mari lainana
kumbi kendra ki manung chanba wangu ahanlup thongkhong makha lekai dagi usak khangdabi faubagi lambi gi nakalda u chara kya thakre tarani panba development organization na sinduna wangu ahanlup makha lekai mandapta pangthokiba awareness program aduda kumbi kendra gi MLA S Bira wangu borayangbi jila parishad ki member M Brojen amasung pradhan amom bina yauna miyoi kyana sarw yakhi resource person oina kumbi college ki assistant professor KH Rameshwar amasung national awardee KH Nilachandrana environment amasung plastic ki maramda thengnariba amangbu singi matangda wangangkhe MLA S Birana matam chan u thauba asina honglakliba aingasa asida kharada oirabasu kanba ngamlagani miyam changduna ngasi thariba u asi hinghanna bohona si haiki mai amina mai adudi u tha sigi han ba kana base agoi praja asida han piri base ngai base apa base masina biba koi direkta khanghalla banina thaba koi na khanghalla moina khoro adudi adu wargadi koi makham tarpada koi parking sidagina koi sanna gongbause masi koi thaba darkar hoye haibasini lugi damtani ngasi koi usa na kalai lagi lawani karamai thagani u na kari kanari bano thadore u sina kari kanai khoronda haiba adu magi do matugi awareness khang na lagi damtani ngasi koi misa u thari Lions Club of Moirang International Club District Chohumga Kunithoigi ing sok lising ani gatara nipan tara mapangi nongna thaupunaba Board of Directors singi induction amadi installation ceremony ngarang Moirang College ki conference hall pangthokre thormadu da Lions Club amadi Lions Club of Moirang gi thaupuba kayana saruk yaki wasak lobu gi thormadu da hanigi club ki president oirambana hanigi Board of Director members sing da appreciation certificate khusinakhi wangang khiba singna awana taraba prajamiyam gi mateng pangduna Lions Club na thabak kya tawrakli makha tana su tawkigani haiba wafam sing thamnakhi hazilo shelakuna maru iba pawam kana pizari border pillar gi chainaba leiba makai border fencing toba yaroi haina hana chief minister oiramba CLP leader oibo bina haikre Hauzik fabugi oina ISTV na pizaba Manipuri paw matang sidalo sinjari miyeng tabil bisungbu amukana kurumjari